Lamfelpat DC Office Lambi de Leiba Chamaga Taraga Chamaga Nifu Humdoi Battalion CRPF na Sinduna Ngasi Battalion Asigi Campus ta CRPF Day Parade ki Thoram Pangthokre Thoram adugi saruk ama oina Battalion Asigi Commandant na Luchingduna Line of Duty da Laikidraba CRPF personnel singi mafam da ikai kumnu kre Chamaga Nifu Humdoi Battalion CRPF ki Geo Singh amadi all rank Singh yauna pangthokiba thoram aduga mari leinada Chamaga Nifu Humdoi Shuba Battalion CRPF ki Commandant Ravinder Sharma na hai CRPF asi ing kumjali singamaga jamapan kuntraga mapan gi July kuntarita Madhya Pradesh ki Himansda Crown Representative Police haina British na semkhiba anti-dal code force amani matam gi matung ina India na ningkha tamlaklaba matung ing kumjali singamaga jamapan nifuga mapan gi December kunipanda Central Reserve Police Force haina nauna amuk mingthonduna Home Ministry gi makhada Central Force ama oina mathok tawba hokhi ngasi leibak sinba thuna pangthokliba CRPF Day Parade asi Color Day hairaga khangnei numit asida India gi Home Minister Sardar Vallabhbhai Patel na kumja ing singamaga jamapan yankhai gi March taraga mapan numit asimaktada CRPF ki contribution singbo kai khumnaba utpa oina CRPF ta Color of Courage and Sacrifice pikibane India gi laidiba security forces singi marakta khwaidigi ihan hana Color honorary fangkiba asi CRPF khaktane masimak CRPF ki oina hana Hena Chokthok Chaningai ni India na ning tamba leibak ama oidriba matamdagi hauna CRPF na leibak asigi law and order amadi nation integrity ngaknabagi damak honaduna lakli line of duty da CRPF personnel kayana thawai na pontha pikre pumnamak asibu ikai kumnabu utpa oina CRPF na numit asibu CRPF Color Day haina ningsingli CRPF ki athauba sing aduna lamba thauna adubu aikoina manghanba yate CRPF asi yam discipline leiba michang mikhai naidaba corruption yawdaba force amani Force asi saktam asi aikoina kaidana thamnaba honagadabani haina mahangna phongdokhi ngasi Chamaga Nifu Humdoi Shuba Battalion na sinduna pangthokiba CRPF Day Parade adugi saruk ama oina RIMS Transfusion Department da battalion asigi personnel singna blood donation su tawkhi कलर की जो परंपरा है ये इजिप्ट में शुरू 5000 साल पहले से भी अवेलेबल है साथ ही में इसके बारे में जो हमारे वेद और पुराण है उसके अंदर भी इसके बारे में वर्णन है उसके अंदर हम इसको पताका कहते थे और अब हम इसको निशान भी कहते हैं जैसे कि आप लोगों ने जिस टाइम शपथ ली होगी CRPF की उस समय आपके सामने से ध्वज और निशान निकाला जाता है और इस कलर का महत्व ये है कि यदि आप युद्ध में आपका दुश्मन आपके कलर को ले लेता है तो आपकी पराजय मानी जाती है और आपके लिए बहुत ही डिसरिस्पेक्टफुल और यदि आपने किसी और सैनिक टुकड़ी का कलर ले लिया है तो आपने उसके ऊपर विजय प्राप्त कर ली कलर तब दिया जाता है जब हमारी जो क्वालिटीज़ हैं हमारी जो सर्विस है देश के प्रति उसको सम्मान करने के लिए कलर दिया जाता है और CRPF एक पहली ऐसी ऑर्गेनाइजेशन है CAPF के अंदर जिसको सबसे पहले कलर दिया गया था इसलिए ये इसका बहुत ज़्यादा विशेष महत्व है